अहानबदा मरोइबा पाउ पिजरी ओलंपिक्स की मेडल लौबा ngamdriba फावबा सानाबा लेपखिरोय पेरिस ओलंपिक गेम्स दा गोल सुक्सोय सोयदन लौनबा होनगनी हाइना ओलंपियन जुडोका सुशीला चनुना फोंदोखरे चीफ मिनिस्टर एन बिरेनसु सुशीला चनुबो पुंगनिंग थवटखरे मोरे टाउन द पासपोर्ट अमसुंग वीजा की ऑफिस अमा हांगदोकनबा होनरगनी हाइना एक्सटर्नल अफेयर्स एंड एजुकेशन की मिनिस्टर ऑफ स्टेट डॉक्टर आर के रंजन न फोंदोखरे हौखिबा पुंग कुनमरीदा अपुनबा मिउइ लिसिंग अहुम चात्रेट कोविड टेस्ट तौबदा चहुंगो हुमापन पॉजिटिव ओइरे लाइना असिन मरम ओइरगा मिउइ तरुक लैखिद्रे मिउइ 559 नाबा फदना डिस्चार्ज तौखरे हेल्थ सर्विसेस के एम्प्लॉयीज सिंगना थबक लेपगी खोंजंग चंगसिनबदा अथिंगबा थमले हाइना होम डिपार्टमेंट ऑर्डर थोखरे खुरुमजरी तोमथिंगानबा मिते लुतोंग बमना नुमिदांगी प्राइम टाइम न्यूज बिजरी ओलंपिक के मेडल लौबा ngamdriba फावबा सानाबा लेपखिरोय कन्न होनखिगनी कुमजा लिसिंगनि कुनमरीदा पांगथोकदोरिबा पेरिस ओलंपिक गेम्स ता गोल सुक्सोय सोयदन लौनबा होनगनी टोक्यो ओलंपिक गेम्स ता माइथी किबा नुमित अदुदगी नोंगानबदगी ngasi फावबा प्रैक्टिस तौबा लेपत्रि हाइना टोक्यो ओलंपिक्स ता सरुक याखिबा जुडो सानारोय लिंगमा बम सुशीला चनुना फोंदोखरे वाफम असी ngasi hangang da leiba margin ge lai harau pham da pangthokba लिंगमा बम सुशीला चनु ओपगे थरम अमदा महकना फोंदोखिबनी पुंसीदा माई पाप मिसक ओगे हायरबदी थक्सी खासी लेबा ओजागुरु मसक मुना खंगबा मथौ ताई हाइना चीफ मिनिस्टर एन बिरेना सुशीला चनु ओपगी थरम अदुदा फोंदोकी चीफ मिनिस्टर एन बिरेना हाई इंडिया की प्राइम मिनिस्टर नरेंद्र मोदी ना अखनब मियंग चंगदना टोक्यो ओलंपिक गेम्स की दमक अमेरिका दा ट्रेनिंग तौब ngमखिबनी हाइना मीराबाई चनु ना फोंदोक नंबर लई अखोइनसु अखोइगी सानरोइसिंगदा मतेंग पांगबीरखिबा प्राइम मिनिस्टर अमदी स्पोर्ट्स मिनिस्टर बु थागतपा अमदी तौमिबल खंगबा उत्पा मथौ ताई इंडिया की नीरज चोप्राना ओलंपिक्स दा गोल्ड मेडल लौरकपदा स्पोर्ट्स की पावर हाउस ने हाइनरिबा मणिपुरना पुंगनिंग थोगतपा ओइना सेल की ओइबा मना पीनबा लाउथोरकपदा सोशल मीडिया खरदा मदुगी मायोक्ता यानिंगदबा उलिबा अमदी येतिबा मियोय खरकी वाखल असी अंकपा फावी कुमजा लिसिंगनि कुनमरीदा पांगथोकदोरिबा पेरिस ओलंपिक्स दा गोल्ड मेडल लौरकपा ngamnaba kanna honaba mathau tai hainasu चीफ मिनिस्टर ना सुशीला चनुबु पुंगनिंग थगतखि हंदक टोक्यो ओलंपिक्स दा लमदम असिदगी सानरोय मंगा सरु याबा ngamखिबा असिदगी हेना लाकदोरिबा मथंगी पेरिस ओलंपिक्स दा सानरोय 10 गी मथक्ता पुथोकपा ngamnaba होनसि हाइनासु चीफ मिनिस्टर एन बिरेना मखाताना फोंदोकी सुशीला वापोकवा पोकपियानी बुसोई थागले आंगांग सिंगु फजना मेंटेन तौबा फजना इनकरेज तौबगिदम मणिपुर से इंडिया की स्पोर्ट्स की अखोगी टोमथिनगानबा स्टेट ने हाबदो नंग सिना ताए गायना सो मेनी एप्रिसिएशन मपान देला मणिपुर से इंडिया की वइबा पावर हाउस नि इंडिया की स्पोर्ट्स की सेंटर ने ना खंगगा लैरे मयाम अदुइदि अखोइना करिगे दिसि प्रोटेक्ट तौरोइदगे हाबदो ने अखोइना ना लौर डिसीजन ओलंपियन लिंगमा बम सुशीला चनु ओपगी थरम अदु ISUCO ISUDIC IESCO Hangang Gram Panchayat Hangang Development BJP Coordinating Committee amadi Hangang Coordinating Committee na punna silaga pangthokibani Manipur की border town ama oiriba Moreda passport amasung visa की office hangdokna bohonaragani haina handakta nauna external affairs and education ge minister of state oikraba Dr. R.K. Ranjan na phongdokre Wafam asi jan Ashurvit Jatra की manung chana ngasi Morege Hill Tribal Union की hold pang mahaku taram na okpagi thoramamada Dr. R.K. Ranjan na phongdokibani thoramadu R.K. Ranjan na hai Moreda hanadagi hauna visa on arrival ge kudung chabdi leire masigi mathakta passport amasung visa launabagi kudung chabasu fanghanna bohonaragani Ek is policy की मथक्ता मणिपुर अमसुंग साउथ ईस्ट एशिया की कंट्री सिंगा अफब मरी थमदुना स्टेट असिगी सेमिलोन फगतहनबा थौरांग कया लैरे लाइबक थिबदी म्यांमार लाइबकता थोकलिबा पॉलिटिकल की चरांगनबा सिना थौरांग पुंबा माइथी हल्ले ngakpigani thintha halle मियाम के अपाम मतुंग इना टेक्नोबल डिस्ट्रिक्ट जवाहर नवोदय विद्यालय नत्रगा केंद्र विद्यालय अमा लिंखत्पा यावना तोंगान तोंगानबा चाखत थौरांगी थबक थौरंग कयासु पाइखतनबा होनरगनि हाइना डॉक्टर आर.के. रंजन मियामदा थाजब पिखी अखोगी भारतीय जनता पार्टी की
हाइजनिंग बाबू खत्तंग ले अइबु भोट का हन बिरम से अखोगी हानगी प्रेसिडेंट अदुगा एक्स एमपी राज्य सभा श्री के एस बाबानंद माकी पेरेंट्सदा अयाक्सी भोट का बगु माकी एक्टिविटीज अदुगा माकी इफोर्ट अदुना आइना आई कैन अर्न द पीपल्स कॉन्फिडेंस अदुना आई अखोगी बाबानंद बो ngapai legana thagase prime minister ki wasakti 2022 fawda yum khudingda toti gi ising pithakba aibana masi pithak tawi yaro akhoi 2022 fawda aduna sitho hobo singudi kindly please verify and report to the concerned authority and with a copy to us also asmaina tawsi ngasigi khongset aduda Hill Tribal Union More Tribal Sangam amadi MEETEI Council More yauna tongan tongan community gi mioi singasu wari watai shanaki haukiba pung kunmari da Manipur gi mioi lising ahum chatret covid test tawuda mioi chahunga hummapan nauna covid-19 positive oibuga loinana state asida laina asina nabagi masing lakh ma lising mapan chahum taratare yaukre laina asina maram oiraga mioi taruk laikidre COVID-19 common control room dagi ngasi numidang wairam pung manga fawda phangba paw amagi matungina mioi chamnga ga humdraga nipan naba faduna disaster ukre naba farakpagi apunba masingna lakh ama lising ani supna marfu humdoi shukre active case na lising manga chamnga supna taruk leidi laina asina maram oraga laikidaba mi gi apunba masingna lising ama chatret kunipani faglakpagi changna chada marfu tara humdoi dasming ahum nipani covid laina asidagi ngakthuknaba laingang na paikhat kiba thausil amagi makhada mioi kaya amasu numit kudingi covid vaccine kapthokli covid vaccine kapthokkiba masingna ngasi fawbada mioi lakh 13,000 chamaga marfu ni thoini ngasi bir tikendraji international airport amadi tongan tongan ba highway da lakpa driver amadi handyman chartered humpumanga test tawki haukiba pung kunmari da D type oxygen cylinder lising ama chamnga kunthra mapan amadi B type oxygen cylinder chamri taragani pan Manipur ge tongan tongan ba ana layang ching da fanghan bangam kre haina covid-19 common control room dagi fangba paw sina makatari essential service ki manung chaliba health services ki employees singna thabak le pagi khongjung changshin bada athingba thamli haina home department ge special secretary ais gyan prakash na thokpa order amana khangalali order asigi matung ina Manipur Essential Service Maintenance Act 1984 gi section 3 clause 1 amadi section 3 clause 4 gi matung ina lainga ki health services ta apan ba piba mari leinaba thabak le pagi khongjang yauna makal kuding maki khongjang da athingba thamle athingba si kudak tigi chatnagani order asi thok tringi mawang amasung order thokraba matungda kanagumna khongjang changshin ba taragadi mioi sing adu ain thugai ba mini haina logani order asi thokleba numit haibadi ngasi dagi hauraga tha taruk fawa chatnagani haina order asi makhatari handak loisin kiba Tokyo Olympic Games ta India ge hockey team da saru yaduna singthaningai oiba performance pi kiba Manipur gi sanglakpam nilakanta sharamada player with maximum numbers of goal assists amasung Sushila Chanu Pukhrambam dana player with maximum interception gi mana piduna Odisha gi Chief Minister Nabin Patnaik na pungin thawat kre chahi kya gi matungda puwari samlam na bai India gi nupa amsung nupi gi hockey team taram na oppugi thorom ama ngarang Odisha lengak na sinduna Bhubaneswar ge Kalinga Stadium da pangthokki thorom aduda Odisha ge Chief Minister Nabin Patnaik na hokda Manipur ge Nilakante Sharma amsung Sushila Chanu Pukhrambam yaurkibani hockey sanaroi sing oppugi thoromaduda hockey India gi president Gyanendra Ningombamna luchingba hockey India gi thomi singsu okki loinana hockey India da lupa laun yauna atai makhal gi test tawnabagi matik chaba infrastructure leitaba sinasu mirol minupi kayadi ukhul natraga Imphal tamda chathuna layang ba yaunai masida ahen masial gi chading kaya ama tawduna khunja singda awaba polum ama mukhapsilli subdivision asida leiriba miyam gi awaba sing asi ubiduna athubu matamda laingakna MSRTC ge bus service hudokpina basu amung kaisingna makhatana phongdorli sanction post teacher le only 20 teacher in the mandatory primary section the only one teacher high school section the 3 teacher there are only basic teacher no community teachers are there higher secondary section there are 16 teacher and 2 are contact teacher 8 science teacher and 8 community teacher number 4 the forward electricity department only 2 linemen
kumza lisingani kunithoida pangthokadoriba Manipuri State Assembly Mikhal mamangda Council ge local body Mikhal pangthokadabani karingumba pangthoktrabadi miyam ga loinana democratic oiba khongjang kaya sangshilagani haina Lilong Municipal Council Ward number 5 ge councilor Arambam Ormilana Fongdorkli wafam asi ngarang Lilong Municipal Council gi mihut amadi miyam ga loinana Lilong Chajing da leiba council asi community hall da pangthokpa wakat mifam amada Ormilana Fongdokkibani wakat mifam aduda Ormilana hai council gi mikhal asi chahi asege February thada pangthokadabani adubo COVID-19 ge laichet na maram oiraga yeithok tuna lagli masina maram oiraga miyam gi phangpham tokpasing phanghan mangamdana leiri 15 Finance Commission gi makhada paikatpa low cost latrine amadi housing loan na chingba sing asigi utilization certificate thagatlaba matung fund amuk lauthaba yai hariba fund asi chahi amada ahumlak natraga marirak lauthaba yarabasu handak chahi gi oinadi amuktagi hena lauthaba ngamdana leiri chahi amada amuk khaktamak January natraga February thada lakba nan plan gi senpham chu kumchi chahi gi oinadi secretariat ta namsinduna laikre Miyam omdi council ke chakot thorangda sijinagadaba fansing manghanduna thambasi laibak thibini hainasu Ormilana makhatana phongdoki haiba town kunteresi councilor singjige karigumba option namata pamjade only akoi gi election ji pangthok piu akoi gi self government local gi body je lehen birakanda election ji notification akoi gi thangna ba state singda loinamak tongnagre sam togre ngarang handa seeking gi notification thokre adanga thuba matamda notification thopidana election je togbiuna tu togjeri karigumba masida akoi gi togbidaba taragadi akoi gi council kunteresi gi councilor singjige loinana makha taba aina yaba akoi gi democratic oiba khongjang kaya changsinjagani COVID-19 laichet na maram oiraga asuk wanaringai charak asida center government na ahumlak subo oina chakthong gas ki mamal hengalakba asi yaningde haina all Manipur nupi marupna phongdorkli inaw na gas cylinder amada lupa kun manga amu hengalakliba asigi mayokta all Manipur nupi marupna khongjang changchilagani haina luf asigi president TS Sakina presta thadrokba cherol amna khangalakli cherol aduna hai gas ki mamal asi chatiba sahi asigi April amadi July thada mamal anira hengatuna lupa chamapal humpumatoi pirambadagi hojik lupa lising amaga taramathoi yaukre chakthong gas ki mamal hengat pa haibasi nupi miyam de hena chaitheng pibani matam khara asigi manungda chanaba polong gi mamal yankhai dagin chama de hengat pa asi yaningde maram aduna luf asina mamal hanthanaba akan ba khongjang changchilagani hairi National Highway number 38 Imphal Jirbam lambi gi nung dolanda leiba Belly Bridge ki plate nanthok tuna tatkibadagi gari sing chatpa yadran leire ngasi gi thodok asi tharaga aten matam asida thong gi plate tatkiba thodok ahumlak sukra hari mamang gi plate nanthokiba du National Highways and Infrastructure Development Corporation Limited NHID Shell na semjilaga gari sing chatpa hawkibani adum oinamak ngasi ayupung 8 rom taba duaida thong gi atopa plate amamuk nanthok tuna Turel da tasin kibidagi ngasi gi thodok aduda pochai thana yawba truck ama puthaduna leikibidagi lambi asida gari kya panduna leire pawasi hek phangbaga thodok thokphamda NHID Shell gi engineer sing yawba team ama changshin krahiri United Committee Manipur UCM ge amasung samuro COVID-19 task force ani na shinduna nomagi oiba COVID-19 awareness program ama samuro primary health center da pangthokre awareness program aduda UCM ge president Konthaujam Joy Chandrana hai COVID-19 laichet asina maram oiraga chahi anirom iramdam asigi ireisa khudingmak awabagi chaitheng khamtheng na phangli COVID-19 ge virus asi aikoi ge loina duna leiri haibasi kaurabadi laichet asi makhatana mi amadagi amada sandoktuna awabada awaba hapchinbo oina thokani iramdam asida leiriba ireisa khudingmakna COVID-19 ngakthokthuna mahusagi fivamda laknaba aikoi punna honaminasi COVID-19 na maram oiraga supham nompham khangduna leiriba khudingmak hingdaba yade adum oinamak tangai fadana leingakna piriba chana kanglon sing asidi ngakna thabak thorom sing pangthokpa mathok tai online class na mipum khudingmak lairik tamba oithokte maram aduna policy amagi makhada lairik laisu tamnabagi leingakna anobo wakulun puthokpa matam yauri hainasu UCM gi president Konthaujam Joy Chandrana makhatana phongdokki ngasigi thoram aduda mari leinana COVID-19 gi setheng fanglaba imung singda pinaba chana thaknaba polam sing amadi face mask face shield
Ayus ki hidak lang thak na chingbasu samro COVID-19 task force ki kutangda kusinaram ki. Manipur Technical University ki staff gap arrangement oina L Tombi bu by chancellor oina hablak libasi numit nini gi manungda handoktrabadi Mahiroi Lup Taruk All Manipur Students Union, Democratic Students Alliance of Manipur, Manipur Students Federation, Students Union of Kanglaipak Students Association amadi apun ba irei pak ki Mahiroi Sinpang lupna makal makha kya gi khongjing changchilagani haina phongdorli hiram asigi matangda ngasi Kwakaichal Girls High School da Pangthokpa Paugi Mifam Amada, the Samgi President, and edition high Manipur Technical University Asigi, Ahanba BC Oina, L Tombi Asi Selection Committee recommendation lista Yaudana, Niom Lana Kankivani. University gi Eknasu Yadaba, Masagi Sahi, Humputara Suraba Mio Sida, BC Pam Pibiganu Haina, Mamang the Haina Duna Lakivani. Asigumba Matam Loiraba Mio Amada, BC Gitau Puhalibasi, Manung the Kari Arwan Wafam Labage. Mahak natrabadi atopa BC oibinaba mioi leitrabra hainasu lengak tahangli education gi lamda mong maril tadaba thabak thorum chathabiganu hiram asigi matangda Manipur gi chief minister na akan mamieng changbiduna thokriba order adu handokpiu haina edition makhatana phongdorli leiriba ko student organization taruk hojik Manipur gi amata ngairaba technical university haiba tai mas larlapum tombi singje Manipur technical university gi vice chancellor oina masi Kanjilakre, koi hayeng amadi hangchit koi masi nimit nini sibo ki manung da hariba koi gi niyom lana kanjaleba professor lalakum tombi singsi lathok taba taradi koi gi mahiroi koi gi luf taruk leijariba aduga masi gi tongan ba topa koi gi technical university gi leiriba mahiroi sing koi mayam si kusam nare haraga namfu hafuda masi changsil lakpa taradi adum toksil lakpa taragadi koi masi gi mayok ta akan ba khong changsin na ba koi sem saraga leire ha wafum si tham Poiri Leimarol Mera Paibi Apun Manipur, All Manipur Women's Voluntary Association, Amoba Amadi, All Manipur United Club Organization, Amukonangasi, Imphal West, Thawalam, the Kaking District, COVID, Laishanam, Saiteng Fanglaba, Imung Chama Humpu Mari Romda, Cheng Keji Mari and Tokre. Look Ohum Asina Cheng Yatokim Mafam Sing Adudi, Thawal District Oina, Thawal Wamatabada, Imung Humpugani Toy, Kaking District Oina, Palelda, Imung Humpugani Toy Amadi, Imphal West District Oina, High Cruiser Mamang Makalekaida, Imung Kun, Awang Diri Mamang Lekaida, Imung Kun Amadi, Foijing Chingling da Imung Kun Dani Hai. Tengmang Pibuki Thoramaduda, Poiri Leimarolgi President, Longjam Mem Chobi, Vice President, Soraisham Memcha, Amobagi President, Yungkai Bang Kunjarani Amadi, Amukogi President, Paidoijam Nando Luwangshu Sarugaki. Lengaki Higher Secondary School Karada, Class 11 ki Ming Chanbada, cut off mark in notice Tolok Libasi, Kudak Tilep Kadavani. Cut off mark ki Mahuta, online entrance test oina, Pangtok Piu Loinana, Ming Chanbagi processing, online ki Kutangda, Chatahan Bio Haina, Manipuri Students Federation, MSM na Kangalagli. Hiram Masing Mari Lenana, MSF ki General Secretary, Hizam Rojesna, Makpigani, Hizam Roshan High, Class 11 ki Ming Chanbada, cut off mark da Yumpam Weraga, Pangtok Labadi, Prasintia Sudaba, Mahiru Singh, Larik Tampam Laitabi Awaba Mayok Nagani. Class 10 passed or Mahiru Singh Asi, Masing Yamba Maramna, Lengaki School da, Tamba Fanganaba, Sit Masing Hangatan Matoktai. School Sing Asida, infrastructure Awat Paleragasu, Lengaki Ladiba, Tongan building Sing da, NS Mentobiu. Maraksida, Lengaki Higher Secondary School Sing, Oza Matik Chana Labra, infrastructure Ninti Jana Labra, Haibana Chingba Du, Yangshinaba, survey Machalagani Hainasu, Hizam Roshan Makataki. Government ki higher secondary school sing hayeng lagi Manipur Student Federation MSF na survey musu sasar gani mahiroi ki khanbi duna cut off mark ki thorol li ba se kudak da revoke to view online kuthang da transfer to view covid china pandemic sina maram hoira kanda aduki mati wana raga leirabani loka admission ki process to online da loisanaba onabi haina Manipuri Student Federation MSN
Strategic Command 1 Mobile Battalion da thawak tawduna leiramba People's Liberation Army gi lanmi taruk tha asigi haukiba chaichat mapan gi ahing pung amaga minute 15 tabo matamda Indian Security Force na mafam ahumda nongmai kapsinduna chatharak balanda amada laikidre haina aina yadabani haina lauthokraba Revolutionary People's Front RPF ki Assistant Secretary Publicity bangkimna media da tharakpa cherol amana khangalagli Thogdok adu UN gi conventional warfare gi chatnabi wangmada pangthokpa aronba operation amagi manung channa khurak ki ina lai sabsing thajilaktuna chatharakibani haina banking gi cherol asina maral serakli cherol asina hai laibak thiba thogdok adu laikhidraba makhoi taruk adudi People's Liberation Army gi kaksing turel wangma uyoksing dagi Major Boicha aseng maming elangbam birmani tentha marongbam dagi second lieutenant Suresh aseng maming Kaisham Somen Yaripuk Bisnu Naha Mayai Lekai dagi Corporal Angamba Aseng Maming Sabung Bam Chauba Elias Kabijit Turel Kundagi Corporal Lanthoba Aseng Maming Thangjam Nanau Kangabo Kulakpam Lekai dagi Corporal Laimaba Aseng Maming Thoksom Johnson Maitei Amadi Tripuragi Kailasor Unukuli dagi Private Tomsa Aseng Maming na Adhikari Meung Kiran Chairman Hairi Laikhidraba Makoi Taruki Asik yamna ing tapa pukshil sengba thakshi khasi fajaba ningtam lan mi ama oibaga loinana leibak miyam amsung party bu sengna ningba amadi maning makha tamna hingba pamba thongna phaba lan mi singni haina cherol asina makha tari makhoi taruk asina leibak ki damak thawai katkiba sibu ikai kumnabu utpagi thorom unit department amsung station kuning makta pangthokre loinana laikidraba taruk asig haina cherol asina makha tana phongdorli Hairok SC manung chana laiba langmai thet ki laumi singda constituency asigi MLA Thokchom Radishyam ahong mamalda har fangan kre laumi singda yahon kiba har sing asi khung asigi oina lawu singu bagi thabak tawjariba adum oina mag masagi law patadi lejedaba laumi singi awaba yenglaga MLA na mating pangkibani masagi pata lejedaba laumi singi oina di mari leinaba department gi lawduna department na lepa mamalda fangan kiba laikre asigum mawarama matam asida kungung asigi laumi singi yenglaga ahong mamalda har fangan bagi damak MLA amadi mari leinaba khuding makpu kungung asigi laumi singna tawimal khangba ulakli National amadi international gi thak ta pangthokpa film festival singda tongan award fanglak Mami Thawan gi members sing okpagi thoram ama ngasi Mami Thawan na sinduna pangthokre okpagi thoram adu pisumtung oinam lekai da leiba Mami Thawan gi treasurer Kangjam Kishan gi yumda pangthokibani thoram adu da Mami Thawan gi member Romi Maichai Leishangthem Tonthoi Waikom Roshan amadi RK Nixon da Mami Thawan gi maiki dagi acham khudol pot amadi citation piduna ikai kumnabu utki Panbayabdi Romi Maitei gi film Mochilaba Mingshelna Indian Film Festival Melbourne Leaf of Session United Kingdom da official selection fanglakpaga loinana Indian Short Film Festival Award Chalachitram National Film Festival House of Illusion Award ta mathangshina Best Short Fiction Award Grand Jury Award of Best Film amadi Best Short Fiction Award fanglakibani film asi Sori Senzamna background music pibani Leishangchem Tonthoina Chalachitram National Film Festival Grand Jury Award for Best Actor Tarkibani Hairi Sugunu Assembly constituency ge MLA ke Ranjitna COVID positive oiba mioi sing community home isolation center singda soidna thamnaba COVID task force singda achauba thodang lohonbadagi constituency asida COVID ki phibam tamna fagalak le hairi Sugunu Assembly constituency asigi mafam tarada COVID positive oiba mioi sing thamnanaba hangdokiba community home isolation center singi manungda JNB Umathel amadi Sugunu guest house da COVID positive oiba mioi ni phurom khakta leire hairi Maraksida MLA ke Ranjitna Hokiba Thadagi Community Home Isolation Center da leiriba inmate singda chak inchang amadi achangba senpham sing putoktuna lakpani hairi Sevahi Sangatan ki sarugam oina COVID laichat ki siteng fanglaba Wangkem Assembly constituency ki manung chana leiba Thawal Kunawgi yumthong singda social worker Kharibam Jibanna chana thangnu polam sing yanthokre
Tengmang polam sing yen thokpagi thoram aduga mari leinana social worker KS Jivan na hai COVID laichat ki wanaraba matam asida aikoi masen mateng pangnabagi hainabi thamsi laichat asi maithi pinanaba mipum kudingmak amatto oina punsinaduna thodang yaminasi hainasu KS Jivan na makha taki Kendragi tagi yumdong khuni makta covid ke mari leina ai angam site tagi yumdong khuni pot yambagi program si thawal khunung gi pot yambai thawa se hoji hogodore thawal khunung loraga khoi sarangpat sem khunu hariba jaga si amu pakhat chagani agi musije wakar singbusu tumba program si yawi bunta ai hana e haninga litna thagat phungupsari Tengmang pibagi thoram asi mamang thagi kuntrama thoidagi chathaba hokhibani Hojik fawda Wangkem Assembly constituency gi yumthong lising tara truk romda Tengmang Olympic rairi Thangweiban ngakpigani Thangweiban United Club TUC na COVID-19 gi lantheng asida saruk yaba horakpadagi chauna mateng panglakiba police doctors administration da leiba mioi asa workers amdi nursing bu pungning thawat po oina ngasi ima khundok hanmi sanglenda TUC na taram okre Imphal West Police ki OC en ingo cha yauna taram opagi thoram aduda punna frontline warrior tara tarukta sel amade kodol pal piduna pungning thawat ki thoram aduga mari leinana OC ingo chana hai COVID-19 laichat matam asida TUC na kathok amaga loinana lauriba thodang asi thagatningai ni Manipuri gi ahanba COVID positive oigo mioi adusu thangoi bandagini anauba laichat oiba maramna matam aduda police waki adumakpu TUC gi volunteer singna achoba thogdang lawduna police ki thabak tawramda hena laithok halli atai atopa mafam singdasu laichat asi thengnanaba ngasi TUC na paikat kiba thabak thorom sing matau tamba hongnarakle club mera paibi amadi miyamna police ki thongna oiribani mafam kuding makta leiriba club singnasu angam mateng pangbiduna laichat asi mai pangna thengnaminasi haina osi ingo chana makhatana phongloki Thằng nó con là mày ông nhà mình là đi vào phải tập trung mong club, cũng là mèo thì club, cái bên United club xuống bên thì ai kia kia là yêu kia, ta xem là ai kia. À vậy thì chúng ta đầu là con gái kia, tất kỳ member chúng ta sát tao gái rồi, xin nên là ngoài rồi. À đâu, tôi chỉ kêu là COVID thì situation gì thì không phải ai cũng đi tham gia vào mấy cái gì đó, tôi thổi ai sang ông, anh ông nói là Zero the Purka, Vishnu Habusi, I imagine the Purumaga, Hajage. Thoromadugi Sarga Moina, TUC President, Pratap Laishang Tim Nahai, Asa Walker Singasina, Frontline Warrior Amagi Chap Chava Taurang Lauduna, Laichat Asi Angambatak Mayuk Nari. Laibak Tibadi, Makoi Asi, Tolop Chavanate, Lupalising Anigi, Honorarium Pangbaduna, Miami Dama, Katokuna Lakli, Makoi Natauriba, Tabak Asiga, Langak Napiriba, Senfam Asiga, Atuki Matik Chanadre, Maramaduna, Makoida, Tauna, Happy Boina, Langak Asina, Kari, Tawayabagi Haibudu, Kana Binaba, Pratap Lashang Timna, Langaki Punging Chinchinki. Menta aina ngasi naluna apil amatang tawjage masi Manipur gi honorable chief minister nasu tabiragadi thabak oina kitang pangthok pinawa ai naluna nisingjari khoigi asa worker si tolof ambok kan sadi simatak marakta leiba khoigi nursing si contract oiba khoi ina sum tawada lupa lising ani mu adai mu thagi adumaina pi adu tha ahum mari phangdre ngasi se khoi ngamjaba moi lupa lising ani ani loina hapaga khoi thaiman asa worker si khoi loina takna pijabane Maramdi Makoida Queen Pashaduginate, Makoi, Queen encourage Moigi, Wakalon Tonado, Handana, a quick lady hybrid open. Kumza lisingani amagina November tang mapanda Al Qaeda US ki World Trade Center da attack chathar krabamatung Taliban lan amata tawtana US pu chawna maithi ba pi bangam kre haina CPI-M amadi CPI anina thadrokpa cherol aman hairi cherol asina hai ngasidi Afghanistan da Ashraf Ghani luchingba government lekha takre hojikti Taliban gi National Army na Afghan state ama sangwat sagat pa hokre masi US amadi NATO gi achoba maithi ba amani hainasu fongdorli maraktana aten break amasu amona dominasi Ibema nangbu mobile da sanale anu kaidorge mi na manabi laije hoidi kari paramedical tamba chale habra kaino ado nangsu khara chalaga hangu chodana
ꯌꯨꯝꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯣ ꯀꯥꯟꯅꯔꯣꯏꯕ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯀꯣ ꯂꯥꯏꯖ ꯂꯩꯈꯤꯕ꯭ꯔꯣ ꯇꯥꯃꯣ मादी सिम्स मेडिकल तंब चटखिने ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ फरे फरे अदुदी आई मा लाखन तमगे को ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ admission open Saina Institute of Medical Science teams ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯃꯤꯁꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯅꯪꯅ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯅꯪ ꯅꯥꯛꯇ ꯍꯪꯕ ꯂꯥꯛꯏꯅꯦ ꯌꯥꯅꯤꯌꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯃꯤꯟꯅꯧꯔꯁꯦ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯉꯨꯁꯦ General Nursing and Midwifery GNM 3 years course 12 in arts or science stream and confused to become a part of one of the most respectable professional career of all time 12 and above duration 3 years 6 months BSc in Medical Radiology and Imaging Technology DMRI ultrasound MRI CT scan ECG X-ray BSc in Medical Laboratory Technology DMLT BSc in Operation Theatre Technology BOTT recognized by Indian Nursing Council New Delhi Government of India and affiliated to BSS Government of India. Please contact Saina Institute of Medical Science teams Porompat branch Porompat crossing opposite SBI and Chinikon Sena Break ki matungda mayam ongna taram noksari hoji maha tarakpa pauda mitei irol ekna ek loina shilwal apun balu milal gi tarani parak suba mapok kumon thorom ngasi pangthokre Milana Tadorpa Cherol amagi matung ina kumon thorom adugi mapung oiba thorom madu wakhagi leima chingda leiba milalgi luching purel oiramba chingshubam akabagi nising kubamda hailei katpan oiki loinana seloi langmai chingda leiba lining thau shana mai kiyonggi akoibada lamtu sengduna wahi kyasu thaki haina Cherol asina makhatari Manipur laiba scheduled tribe mahirui singi pre-matric amadi post-matric scholarship ki online form thajin bagi ngasidagi yaragani haina Manipur lenga ki Department of Tribal Affairs and Hills ki director C Arthur Warchuyona order ama thokre order adugi matung ina scholarship phangba yaraba SD mahirui singna official website www.scholarship.gov.in da changduna akupa warol khangba yagani scholarship ki form thajin bagi aroiba matamna October tang 13 ni hari EP bagi tangai fadaba amadi e gi award pale hendana ba pandam da state blood shell National Health Mission Manipurna Nehru Yuva Kendra NYK Sanapati Sangathan amadi Nehru Yuva Kendra Kangpokpiga Sangathan ga loina na ngarang nomagi oiba voluntary blood donation awareness campaign ama pangthokre awareness campaign adu Senapati gi oina DRDA holda amadi Kangpokpi gi oina Kolef Youth Club ki community hall da pangthoki thoramadu state blood transfusion shell state health mission NHCM gi state program officer Dr. Ais Khamkhan Pau simte DPM Senapati gi RK Elizabeth NYK Senapati gi DYO MS Paulina Monshang NHCM Manipur gi state monitoring consultant AK Karnavir na chingba saru yakhi Tharomadu da saru yakiba resource person singna igi tangai fadaba amadi iga mari leinaba laina layong sing matangda wangaki Nupi singna kunai amadi political gilamda logadaba thaudang sing matangda socio political awareness for women haiba tharmama ngarang hairok part 2 bamolekai da pangthokre Manipur State Commission for Women's MSCW gi mieng makada People's Association for Rural Affluent paru hairong na sinduna pangthokiba thoromaduda chief guest oina saru yakiba MSCW gi chairperson Dr. Mainam Binotana nupi oibisingna mayok nariba issue kya gi matangda marik chumba phong kya sing thamki loinana hojik lamdam asida chatnariba ain kharadi sendokpagi tangai fadaba leire haibo phong kya su Binotana phonglokki Pangthokiba thoramadu paru gi chief functionary in Bashanta MSCW gi member El Dayapatina president amadi guest of honor oina saru yaki Covid laichat lakshin aba lengang na lokalak liba section thorangi manung chana lengang na piriba Covid ki chana kangon ngak taba miyoising police na father fine thin bagi thabak ngasi jumaka tana chathari ngasi chathagiba police ki drive ta Covid ki chana kangon ngak taba miyoy kuntra ga nipan police na father fine thin ki tungda miyoising adu warning piraga thadokki
ngasi chathakiba police ki drive aduda fine oina lupa lising manga ga chanipan khongot ki makha tana covid ki chana kang ngak ta batheng narabadi National Disaster Management Act 2005 ki makha da akan be action logani haina Inspector General of Police Operation gi staff officer Rojit Iromna thadorokba cherol aman hairi covid na maram oraga awa ana taraba moregi hainong makhong lekai da leiba praja singda Kanglei People's Affluent Building Kanglei Pung Makai dagi Chana Thaknaba Polam Sing Mating Pankre Chan Thaknaba Polam Yanthokpagi Thoram aduda Mapung Fan Be Kiba Lekai Asigi Miyamda Kanglei Pungi Makai dagi Thagat Pafungdurogli Manipurda Lairiba Schedule Caste ki Fibam Aduki Matik Tona Laibagi Matakta SC Mahirui Singi Pangom Thokpa Scholarship Su Mari Lainaba Department Matam Sanga PB Daduna Lairi Haina BJP Headquarter New Delhi gi SC Morcha gi National Executive Committee gi member Khwairakum Rovina Nungaitaba Phongdorli Hiram Masiga Mari Lainana Khwairakum Rovina Hai Schedule Caste ki Chawhat Thoranga Mari Lainaba Thabak Thorom Sing Parkatnaba SC gi Tongan Department Mangasi Fawa Thambidri Hana Tribal Welfare gi Makada Lairingai Dadi Hena Fajana Thabak Tauki Adubo Haujikti MOBC gi Makada Hek Laikibudagi Awaba Kaya Mayuk Naduna Lakli Chingya Tamyada Arapada Lairiba AC Mahirui Singi Lengang Hostel Amata Sabidri Laifam Kunok da Lairiba AC Boys Hostel Asishu Shamjin Bidavana Maram Odaga Ninkai Gadabagi Film da Laire Film Asi Yanglaga Atuba Matamda AC gi Packet Payaba Thabak Lengang Packet Piu Hainasu Rovinam Khataki Sugunu Assembly Constituency ge MLA K Ranjitna Sugunu Municipal Council ge Ward number 1 Khawbuk Chingya da leiba matam sangna hagot kangkhat pangamdra leireklaba CS Kumar da sel yauna chana thangna polam sing tengmang pikre tengmang polam sing adu Development Committee Sugunu gi khutang da MLA K Ranjitna pikhibani tengmang polam sing adu da chana thangna polam sing yauna sel oina lupa lising kun MLA K Ranjit ki maikai dage CS Kumar da pikhi amrom da CS Kumar gi loina bi da Development Committee Sugunu gi en inaw machana lupa lising manga Sugunu Ward number 2 dagi case boyna cheng bag ama yauna lupa lising ani amadi Sugunu Active Service Association sasana su lupa lising tara manga gi mateng pangki hairi Assam Rifles ki Kunmatu Shuba Sector Headquarter ki makada ngarang kadam tala bachalena COVID-19 matangda awareness program ama Nirbam District ki manung chanba Boro Bekra da pangthokre Pangthokib awareness campaign adu maru oina hauzik oiriba COVID laichat ki phibam asigi matangda khunja singda khangan bani hairi All India Trade Union Congress Manipur State Committee na sinduna asa worker chamaromda Ayush Department na piba immune booster arsenic album kuntra khusina kre haina AIT UC ki General Secretary L Sotin Kumar na thadorkwa cherol aman hairi ngasi asa worker singda yanthokkiba immune booster asi tongan ba trade union gi sinmi singdasu ngarang yanthokki makhatana su yanthokki gani haina cherol asina makhatari Khangabok Sorok Wangwada Laiba Wisdom Foundation ge campus ta All Thawal District United Club Organization Aduko gi office mangarang hangdokre Aduko gi office adu organization asi president Rajan Loitam na hangdokkibani office hangdokpagi thoram adu da organization asi ge advisor amadi member singchu saruyaki National Eligibility Cum Entrance Test Postgraduate NEET PG 2021 ge registration tawba yare haina National Board of Examination in Medical Science NBEMS na khangalakli exam asigi damak hana register tawkraba candidate sing nasu asoi angam semdokpa yaragani haina NBEMS na phongdorli register tawba amadi semdok semjin gi damak NEET PG 2021 thagadoriba candidate singna NBEMS ke official website nbe.edu.in da sangbayagani aduga online gi thabak sing asi pangthokpani aroiba matamna August tang kunni hari Haukiba Manipur Legislative Assembly gi mikalda Chandel Assembly Constituency da BJP gi mirip oikibi SS Olisna mahaki apokpa amasung apokpigi mingda lupa lakh kunrum oigidaba digital x-ray machine amaga ECG machine amaga ngarang district hospital Chandel da kudol tamkre
Kakching Assembly Constituency ki MLA M Rameswar yauna hostel asida pangthokiba thoram maduda olis na hai mahak ki apokpa amsung apokpibu ningsingduna karigum khara tawge khalingaida Sandel gi CMO na district hostel asigi awat apa kaya gi list sauba chithi ama tharaki list asu adu urubadagi mahak ki maikaidagi angam mating pangnabagi firep lawduna machine ani asi khudol tamni haina olis na phungdoki thoram aduda ADC Chandel gi caretaker di ringo lamkang Chandel district ki DC M Rajkumar amadi Chandel gi CMO Dr Sethani Sarbum na singba miyoi kya su saruyaki Malem pumda thengnariba COVID-19 gi laichat asidagi ngak thoknaba achamba section thorang khara ngak na chatpinaba MAMITv gi maike dagi nishingjari madudi yumdagi hek chathokpaga face mask opiu mi amaga gi marakta foot taruk ki arapa thambiu mai mit kutsa toina handokpiu amadi COVID vaccine kaapa yarabasing suksoi soiduna COVID vaccine kaapthoktuna laichat asidagi kannaba miyam punna honaminasi aroibada maroiba pa muna pijari Olympics ki medal loba ngamdriba fawba sanaba lepkiroi Paris Olympic Games ta goal suksoi soidan lawnaba honagani haina Olympian judoka Sushila Chanu na phongdokre Chief Minister N Biren asu Sushila Chanu bu pungning thawatkhre More town da passport amsung visa ge office ama hangdoknaba honaragani haina External Affairs and Education ki Minister of State Dr R.K. Ranjan na phongdokre Haukiba pung kun marida apun mamioi lising ahum chatret covid test tawbada chahumgo humapan positive oire laina asina maram orega mioi taruk laikidre mioi chamnga go humdraga nipan naba faduna disaster tawkre Health Services ki employees singna thabak lepagi khongjung changsin bada atingba thamle haina Home Department na order thokre Matang asira numidangi prime time news loisinjare miyang tabiribasingbu amuana kurumjari